Ngasi nungdan phongkiba pandangi pauchedagi maruoiba paw khara khangarcharaga miyamna khudu tamjige NSCN-IM ki wapham KNO KNB na yaningdaba phongdoklakli NSCN-IM amadi Meetei lalhoubasingna Myanmar gi military regime da saugapa tokadabani Francis Cookie de Hindu pauche na NSCN-IM ki wapham da yumpham oiraga Cookie Meetei singna Indian Army ki matinga loina Myanmar da leiba Meetei lalhoubasingi mathakta Lan chathari haina phongkiba wapham adubu KNO KNB na chiro amada kana yaningdaba phongdoklakli lalhoubasingna ngasi thadorapa chiro amada NSCN-IM ki wapham adu kana yaningdaba phongdoraduna makhoi gi mathakta siriba mara adu yufam yaudaba wafamni Myanmar da democracy amu hanjilhanaba political oiba miyeng amaga loina thabak tawriba lup asibu mingchathia ba hotnabani haire chiro asina makha taraduna hai People's Liberation Army PLA na lairamba camp amadagi phangba video clip amada military uniform sepa PLA ki cadre sing aduna makhoida khulaina chingba mateng pibagi damak Manipur gi chief minister Nongthombam Birembu thagatpagi wafam laire masigi mathakta Meetei lalhoubasing Myanmar gi army camp ta punna laiminaduna laiba asida democracy amo hanjilakna ba movement asigi mayokta thabak tawri haire KNO KNB ki Information Secretary Francis Cookie na thadorapa chero asina makha taraduna hai National Unity Government NUG gi makhada Myanmar da lairiba HN nationality singna laiba asida democracy amu hanjilakna ba military regime ki mathakta akanba ihau jangsinduna lakle adubo chathariba lanjang asi ethnicity dagi democratic island da hena mai onsinduna jangsinbani haire Lubasina Myanmar da democracy hanjilaknaba changchiliba khongjang asida democracy chappa malemda khwaidagi chawba leba ama oiriba India gi miyamna mateng pangbuyo amadi NSCN-IM amasung Meetei lalhoubasingna su Myanmar gi military regime da saugapa tokpiyu kariguma wafam asi thawoidaba tarabadi makha tana tholakpa thogdoksingda Democratic Alliance Army da maral sirakpa yaro habaga loina NSCN na Manipur da lairiba nagasing Meetei singdagi ngakthoknaba hotnaduna Nagaland for Christ haiba wakhalon adu manghandaba fai hairi Kakching da leiba hotel amada nongmai kapsilamlei Kakching district ki Kakching lamkhai da leiba PS hotel haina khangnaba hotel amada ngarang numidang pung 3 makharom tabada sakhangdaba singna nongmai kapsilamlei hairi thaudo asigi matangda phangba pauda Kakching tore wangbada leiba Pukhrambam Sambha Chayangkhai taruk kauba miyoi amana Phamba PS Hotel asida masak khangdaba miyoi khara kar amada laklaga nongmai kapsilamlaga khonglei thuna mafam adudagi soraromda thauraga chatkhiare nongmai kapsilamba matam aduda hotel adugi mapugi loinabi amasung mahaki machanupa chakchanaba table famduna leire adum oinamak mi amata aso apan nanghaudrei thaudo adugi matangda Kakching police station na case ama lokhatuna makhatana thijimba hokre haire amaromda thawung adubo yaningdaba phongdoktuna Kakching lamkhai da wakap mifam chathakrai Kakching lamkhai welfare board na sinduna chathakiba wakap mifam aduda saru yakiba hotel mapu Pukhrambam ongbi pusporata na phongdokibada makhoida kanagumba miyoi amataga nungainadaba leite masigi mathakta lup amatana selgi demand tawrakpasu leite mahaki mapurobigi anaba leyengnaba amadi imung punaba hotel fambani haibaga loina kanana chathabano haiba athupada singdokpirau haiki Kamjong District ke border village da refugee lising aniga sama changsampham laure refugee sing authority khangalamduna camp thadoklaga chakhiba yaungnarakpadagi Kamjong gi khunja sing penadrei Myanmar da hauji tholiba irang asina maram oiraga Myanmar da ge lanjenarakpa miyoi lising aniga sama Kamjong District ke border village da changjapam piduna leire lanjenaraklaba miyoi sing asi ge biometric registration tawbagi thabak chathabaga loina Tembangbagi potlamsing phanganaba honare haina Kasong Kholen Block ke subdivisional officer Oirin Nesen na phongdoklakli Myanmar dagi lanjenaраklaba miyoi singge biometric registration tawbagi thabak chathariba asiga mari leinana Oirin Nesen na hai Myanmar da thokleba irang asina maram oiraga refugee lising amaga samapan Kamjong ge border village oriba namli Wangli Kaka Tres center amade Charo Chingchofai area da changsampham piri aduba Myanmar da tholiba irang asina kansilakpana maram oiraga me 13 amadi 15 da Myanmar da changsilakpa refugee chamaga marfuga tare namli khulda yankhaiga tare na Wangli khulda aduga 18 na Kaka Trade Center da changjapam piduna thamlei
Hauzik phawagi oina Myanmardagi changchilakliba refugee-sing asigi biometric tawbagi thabak kana paikhali haina phongdoklakli. Relief camp-da changjapam lawduna leiba miyoi amana phongdorakpada camp-sing asida changjapam lawduna leiba miyoi ayamba nupi angang amadi ahan oiraba miyoi ayambani. Camp asida electricity ising amadi anale yarakpada awaba oibana camp asida leiba sing asida humanitarian assistance pibiyo haina su mahangna appeal tawki. Nakal amaromda Myanmardagi changchilakliba refugee-singbu changjapam piriba khulgi miyoi-singna refugee camp-sing asigi thabak thoramsingda pendaba wafam kya thamlakli. Khunjasingi matung ina camp asida lariba miyoi chamaga subna taru authority da pau pidana chakhibana khunjasingda nungaitaba poi. Camp-sing asida khunjasingna angamba chana thaknaba polam mateng piri haiba wafam thamladuna khulsing asina camp kuina tembambagi polamsing asi piba ngamgadoribano haiba wafam lakli. Mari leinaba authority singnasu camp-sing asi matik chana sembagi mathakta medical facility thaknaba ising ningthina phanghanbagi tangai fadaba lei haike. Refugee camp-sing asida lariba miyoi-sing asi Burmese, Bafoi amadi Kuki community ki miyoi-sing oibana security ki akamba seksing tharong lakhapagi mathakta border area-sing asida ing tapa lehemba mathau tari hainasu khunjasing asina lengaki pungning singsilakli. Lupa lakh taraga mari henbagi yu phagatuna mangankrai. Manipur Excise Department ki makhada leiba excise station taraga humdoina tonga tonganba mafamsingdagi fagalakpa lupa lakh taraga mariga point nifugo nipan hembaga yungang beer amadi yungau liter lising taraga humdoirom thugaidina mangankrai. Thugaidina mangankraba yusing asi handak pangthokkiba Lok Sabha mikhal manungda phagakkiba ngaktani. Yu amadi beer sing adu Imphal West ki lampe parta leiba excise headquarter da ngasi thugaidina amadi haidokuna manganki. Yu amadi beer sing adu Manipur Liquor Prohibition Act ki matung ina ngasi excise commissioner ki ayaba yauraga mangankibani. Nakal amaramda excise department ki oina section post chatrega subna taruk leikadavada subnadagi staff chamaga taraga nipana mathau tauri masina maram orega department ki manpower watpagi awaba mayoknari. Hingnabagi dama uyaleba sing atopa pambai chinaba ibomsana appeal tawkrai. Uyalaga hingnaba lambi chireba singna atopa senda lambi ama sembada lengana mating pangnabagi leiriba thaurangsing asi miyamna kanaba lawbiyo haina lamnai kendra ki MLA KS ibomsana phongdoklakli. Wafam asing asi Chief Minister ki Green Mission Manipur ki makhada Imphal East ki Nongdrain da leiba chingu nongpo apambagi chingongda u thabagi tharomda haikibani. Tharom aduda telok chana singjangi GP member A Yamini Nongdrain chingu khok GP ki Pradhan A M Bilasini amadi chingu nongpo apamba thawallu ki member singsu saru yaki. Tharomga mai lenyana MLA ibomsana chingol asida hana thakiba achoba u singing singki tungda mahak nahai malem asida u pami leitrabadi miyoba khangnatana thawai pama punama hingba ngamlokloi. Malem gi honglakliba aying asagi khala asik thengnaminabada akhoi khudimak chap manaba thaudang lominasi haiki.